ꯃꯌꯥꯝꯕꯨ ꯔꯥꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯣꯛꯄꯒ ꯌꯦꯟꯕꯥꯒꯒꯤ ꯂꯥꯟ꯫ ꯂꯧꯕꯤꯔꯁꯤ ꯇꯣꯛꯄꯒ ꯌꯦꯟꯕꯥꯒꯒꯤ ꯂꯥꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯦꯟꯕꯤ ꯑꯃꯈꯛ ꯃꯆꯥ ꯃꯌꯥꯝ ꯆꯦꯟꯗꯨꯅ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯛꯄꯅ ꯊꯦꯡꯅꯗꯨꯅ ꯌꯦꯟꯕꯤꯗ ꯍꯪꯉꯤ, "ꯏꯕꯦꯟ, ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯦꯛꯀꯅꯤ?" ꯌꯦꯟꯕꯤꯅ ꯈꯨꯝꯂꯛꯏ, "ꯋꯥꯄꯟꯗ ꯂꯦꯛꯀꯅꯤ." ꯇꯣꯛꯄꯗꯨꯅ ꯂꯦꯛꯐꯝ ꯈꯪꯂꯕꯗꯤ ꯑꯍꯤꯡꯗ ꯃꯆꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯈꯤꯒꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯌꯦꯟꯕꯤ ꯑꯗꯨꯅ ꯃꯆꯤꯟꯅ ꯑꯃꯗ ꯍꯥꯏꯔꯒ ꯂꯦꯛꯄꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯦꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯄꯟꯗ ꯂꯦꯛꯀꯅꯤ ꯍꯥꯏꯔꯒ ꯌꯦꯡꯒꯣꯟꯗ ꯂꯦꯛꯂꯦ꯫ ꯅꯣꯡꯃꯁꯨ ꯇꯣꯛꯄꯅ ꯌꯦꯟꯕꯤꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, "ꯏꯕꯦꯟ, ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯗꯥꯏꯗ ꯂꯦꯛꯀꯅꯤ?" ꯌꯦꯟꯕꯤꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯦꯡꯒꯣꯟꯗ ꯂꯦꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯕꯗꯤ ꯈꯨꯝꯂꯒ ꯋꯥꯄꯟꯗ ꯂꯦꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯣꯛꯄꯅ ꯍꯪꯕꯗꯅ ꯑꯃ ꯈꯨꯝ, ꯂꯦꯛꯄꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯍꯦꯛ ꯂꯦꯛꯄꯗꯒꯤ ꯑꯍꯤꯡꯗ ꯇꯣꯛꯄꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯌꯦꯟꯕꯤꯒ ꯃꯆꯥꯒꯁꯤ ꯇꯣꯛꯄ ꯑꯁꯤꯅ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯇꯣꯛꯄꯅ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯂꯥꯛꯆꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯇꯣꯛꯄꯅ ꯌꯦꯟꯕꯤꯗ ꯍꯪꯉꯤ, "ꯏꯕꯦꯟ, ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯂꯦꯛꯀꯅꯤ?" "ꯌꯦꯡꯒꯣꯟꯗ ꯂꯦꯛꯀꯅꯤ" ꯍꯥꯏꯅ ꯌꯦꯟꯕꯤꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯛꯄꯅ ꯆꯤꯡꯅꯗꯨꯅ ꯑꯍꯤꯡꯗ ꯌꯦꯡꯒꯣꯟꯗ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯋꯥꯄꯟ ꯃꯌꯥꯗ ꯂꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯟꯕꯤꯅ ꯋꯥꯄꯟꯗ ꯂꯦꯛꯄ ꯆꯪꯂꯛꯄꯗꯗꯤ ꯇꯣꯛꯄꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯦꯟꯕꯤꯒ ꯃꯆꯥ ꯈꯔꯒ ꯂꯣꯏꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯟꯕꯥ ꯑꯣꯏꯒꯗꯕ ꯌꯦꯅꯥꯎ ꯑꯃꯈꯛꯇꯪꯗꯤ ꯋꯥꯔꯛꯇ ꯆꯪꯈꯤꯕꯗꯒꯤ ꯇꯣꯛꯄꯅ ꯐꯥꯗꯨꯅ ꯆꯥꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯦꯅꯥꯎ ꯑꯗꯨ ꯆꯥꯎꯗꯨꯅ ꯌꯦꯟꯕꯥ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯌꯦꯟꯕꯥ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥꯕꯨ ꯇꯣꯛꯄꯅ ꯐꯥꯗꯨꯅ ꯆꯥꯈꯤꯕꯒꯤ ꯃꯪꯍꯠ ꯇꯥꯟꯒꯦ, ꯇꯣꯛꯄꯒ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯈꯨꯟꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯌꯦꯔꯨꯝꯅ ꯍꯪꯉꯤ, "ꯏꯄꯨ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" "ꯇꯣꯛꯄꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯂꯤꯕꯅꯤ" ꯍꯥꯏꯅ ꯌꯦꯟꯕꯥꯅ ꯈꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯇꯣꯛꯄꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯈꯣꯏ ꯃꯍꯨꯝ ꯑꯃ ꯊꯦꯡꯅꯗꯨꯅ ꯈꯣꯏꯁꯤꯡꯅ ꯍꯪꯂꯛꯏ, "ꯌꯦꯟꯕꯥ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯌꯦꯟꯕꯥꯅ "ꯇꯣꯛꯄꯗ ꯂꯥꯟꯗꯥꯕ ꯆꯠꯂꯤꯕꯅꯤ" ꯍꯥꯏꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯁꯨ ꯂꯥꯟꯗꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯌꯦꯟꯕꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯈꯣꯏꯁꯤꯡꯗꯨ ꯂꯥꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯟꯊꯤ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯍꯪꯂꯛꯏ, "ꯏꯄꯨ, ꯀꯗꯥꯏꯗ ꯆꯠꯄꯅꯣ?" "ꯇꯣꯛꯄꯒ ꯂꯥꯟ ꯊꯦꯡꯅꯕ ꯆꯠꯄꯅꯤ" ꯍꯥꯏꯅ ꯌꯦꯟꯕꯥꯅ ꯈꯨꯝꯂꯕꯗ ꯃꯥꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯂꯦ꯫ ꯃꯊꯪꯗ ꯁꯣꯔꯤ ꯃꯆꯥ ꯑꯃꯃꯨꯛ ꯊꯦꯡꯅꯗꯨꯅ ꯃꯥꯁꯨ ꯇꯣꯛꯄꯒꯤ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯜꯂꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯎꯇꯨꯞ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯃꯥꯁꯨ ꯂꯥꯟꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯆꯦꯒꯞ ꯑꯃꯃꯨꯛ ꯊꯦꯡꯅꯩ꯫ ꯃꯥꯁꯨ ꯇꯣꯛꯄꯒꯤ ꯂꯥꯟ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯌꯦꯟꯕꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯅ ꯇꯣꯛꯄꯒꯤ ꯌꯨꯝꯗ ꯑꯍꯤꯡꯗ ꯊꯨꯡꯂꯔꯦ꯫ ꯇꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯟꯕꯥꯅ ꯂꯥꯟꯊꯣꯡ ꯂꯥꯜꯂꯝ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯦꯔꯨꯝ, ꯅꯪꯅ ꯐꯨꯡꯒꯥꯗ ꯂꯩꯌꯨ꯫ ꯇꯣꯛꯄꯅ ꯍꯣꯔꯦꯟ ꯃꯩ ꯀꯥꯝꯕ ꯃꯇꯝꯗ ꯄꯣꯈꯥꯏꯗꯨꯅ ꯃꯃꯤꯠꯇ ꯎꯠ ꯆꯪꯍꯜꯂꯨ꯫ ꯈꯣꯏ ꯅꯈꯣꯏꯅ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯊꯝꯕ ꯄꯨꯟꯗ ꯂꯩꯌꯨ꯫ ꯇꯣꯛꯄꯅ ꯃꯃꯥꯏ ꯇꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯛꯎ꯫ ꯌꯦꯟꯊꯤ, ꯅꯪꯅ ꯐꯥꯟꯗ ꯂꯩꯌꯨ꯫ ꯇꯣꯛꯄꯅ ꯈꯣꯏꯅ ꯆꯤꯛꯄꯗꯒꯤ ꯐꯥꯟꯗ ꯐꯝꯕ ꯃꯇꯝꯗ ꯅꯪꯅ ꯇꯩꯌꯨ꯫ ꯁꯣꯔꯤ ꯃꯆꯥ, ꯅꯪꯅ ꯐꯛꯂꯥꯡꯗ ꯂꯩꯌꯨ꯫ ꯍꯣꯔꯦꯟ ꯇꯣꯛꯄꯅ ꯃꯈꯨꯠ ꯌꯦꯟꯊꯤ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯈꯨꯠꯇꯨ ꯂꯦꯜꯂꯨ꯫ ꯎꯇꯨꯞ, ꯅꯪꯅ ꯊꯣꯡꯖꯤꯟꯗ ꯂꯩꯗꯨꯅ ꯇꯣꯛꯄꯅ ꯆꯦꯟꯊꯣꯂꯛꯄ ꯃꯇꯝꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯨ꯫ ꯆꯦꯒꯞ ꯂꯥꯡ, ꯅꯪꯅ ꯌꯨꯝꯒꯤ ꯖꯇ꯭ꯔꯥꯒꯤ ꯃꯈꯣꯡꯒꯤ ꯑꯍꯥꯡꯕ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯌꯨ꯫ ꯍꯣꯔꯦꯟ ꯇꯣꯛꯄꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯇꯨꯅ ꯆꯪꯂꯛꯄꯗ ꯆꯞꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟꯕꯥꯒꯤ ꯂꯥꯟꯊꯣꯡ ꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯒ "ꯀꯦꯛꯀ꯭ꯔꯦꯛ ꯀꯦꯛ ꯇꯣꯛꯄ ꯂꯥꯟꯗꯥꯁꯦ" ꯍꯥꯏꯅ ꯍꯧꯅ ꯈꯣꯡꯂꯦ꯫ ꯌꯦꯟꯕꯥꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯛꯄꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫
ꯌꯦꯟꯕꯥ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯨꯡꯒꯥꯗ ꯃꯩ ꯀꯥꯝꯕꯗ ꯌꯦꯔꯨꯝꯅ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯃꯤꯠꯇ ꯎꯠ ꯃꯌꯥꯝ ꯆꯪꯂꯦ꯫ ꯏꯁꯤꯡꯗ ꯃꯃꯥꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯍꯥꯝ ꯄꯨꯟꯗ ꯂꯨꯞꯁꯤꯜꯂꯨꯕꯗ ꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜꯂꯛꯇꯨꯅ ꯌꯣꯝꯂꯦ꯫ ꯈꯣꯏꯅ ꯆꯤꯛꯄꯒꯤ ꯅꯥꯃꯟꯗꯨꯅ ꯐꯥꯟꯗ ꯈꯣꯏ ꯀꯦꯟꯈꯤꯅꯕ ꯈꯦꯠꯊꯕꯗ ꯌꯦꯟꯊꯤ ꯑꯃꯨꯛ ꯂꯩꯔꯝꯗꯨꯅ ꯌꯦꯟꯊꯤ ꯉꯥꯛꯇ ꯑꯃꯨꯛ ꯇꯩꯁꯤꯜꯂꯦ꯫ ꯇꯩꯔꯤꯕ ꯌꯦꯟꯊꯤ ꯑꯗꯣ ꯀꯦꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯇꯛꯂꯨꯕꯗ ꯃꯗꯨꯁꯨ ꯊꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯈꯨꯠꯇꯨ ꯂꯦꯟꯊꯠꯇꯨꯅ ꯏ ꯊꯣꯛꯂꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯒꯦ, ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯛꯄꯗ ꯎꯇꯨꯞꯅ ꯇꯨꯞ ꯇꯨꯞ ꯊꯥꯔꯛꯂꯦ꯫ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯇ꯭ꯔꯥ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯑꯗꯨꯗ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕꯗ ꯆꯦꯒꯞ ꯂꯥꯡꯅ ꯃꯀꯣꯛꯇ ꯁꯞꯇꯨꯅ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯟꯕꯥꯅ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯛꯄꯒꯤ ꯃꯀꯣꯛꯇꯨ ꯄꯣꯔꯛꯇꯨꯅ ꯌꯦꯟꯕꯥꯅ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯦꯟꯕꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥ ꯍꯥꯠꯈꯤꯕꯒꯤ ꯃꯪꯍꯠ ꯇꯥꯟꯈꯤ꯫ ꯂꯤꯡꯖꯦꯟꯕꯨ ꯃꯥꯟꯅꯔꯕꯗꯤ ꯑꯁꯣꯟꯕ ꯇꯔꯥꯅ ꯑꯀꯟꯕ ꯑꯃꯕꯨ ꯅꯝꯍꯠꯄ ꯉꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫